ꯀꯤꯀꯣ ꯑꯁꯤꯒꯤ ꯑꯉꯥꯡ ꯎꯅꯕ ꯃꯇꯝꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯏꯁ ꯑꯩꯈꯣꯏ ꯏꯃꯥꯒ ꯃꯕꯥꯅꯤꯁꯦ ꯅꯨꯄꯤꯅꯤ ꯀ ꯍꯥꯏꯕꯗꯀꯣ ꯏꯁ ꯕꯤꯠꯀ ꯍꯟꯕꯒ ꯈꯛ ꯇꯧꯋꯦꯕꯀꯣ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯅꯊꯟ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯉꯥ ꯊꯣꯡꯕꯅꯦꯕꯀꯣ ꯉꯥ ꯊꯣꯡꯕꯗꯣ ꯁꯤ ꯉꯥ ꯊꯣꯡꯕ ꯑꯃꯒ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯑꯃꯒ ꯑꯁꯤꯅꯤ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯑꯃꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯁꯤꯒꯤ ꯉꯥꯁꯤ ꯑꯩꯅ ꯉꯔꯥꯡ ꯅꯍꯥꯟ ꯁꯨꯝꯗ ꯄꯥꯠ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯑꯃ ꯀꯣ ꯗꯥ ꯄ꯭ꯔꯃꯣ ꯍꯥꯏꯅ ꯃꯣꯏꯒꯤ ꯐꯥꯔꯝꯗ ꯐꯥꯕ ꯉꯥꯅꯦꯕꯀꯣ ꯑꯩꯅ ꯁꯤꯗ ꯊꯣꯛꯍꯜꯂꯛꯏꯁꯦ ꯑꯁꯤꯗ ꯃꯣꯏꯗꯒꯤ ꯃꯉꯣꯟꯗꯒꯤ ꯂꯧꯔꯛꯄ ꯉꯥꯅꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯈꯪꯗ꯭ꯔꯦ ꯉꯁꯤ ꯆꯥꯃꯤꯟꯅꯔꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯁꯤ ꯍꯨꯃꯥꯡꯅ ꯄꯨꯡꯁꯧ ꯁꯧꯔꯦ ꯃꯌꯥꯝ ꯑꯩꯁꯦ ꯉꯁꯤꯁꯦ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕꯗꯀꯣ ꯍꯧꯀꯣ ꯈꯨꯠꯄꯨꯗꯤ ꯍꯥꯝꯃꯕꯅꯦ ꯈꯤꯇꯪ ꯇꯦꯡꯀꯣꯠꯁꯤ ꯁꯤ ꯊꯝꯃ ꯃꯥ ꯃꯁꯛ ꯎꯔꯝꯃꯔꯣꯏꯕ ꯐꯝꯐꯝꯁꯤ ꯈꯔ ꯆꯤꯜꯂꯦ ꯃꯌꯥꯝ ꯁꯤꯗꯤ ꯄꯤꯇ꯭ꯔꯨ ꯑꯃ ꯌꯥꯎꯕꯅꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯆꯠꯊꯔꯒꯦ ꯏꯔꯣꯟꯕꯁꯦ ꯍꯥꯟꯅ ꯇꯧꯒꯦꯗ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯁꯤ ꯌꯥꯝ ꯍꯥꯎꯗꯣꯏꯅꯤ ꯃꯌꯥꯝ ꯐꯝꯐꯝꯁꯤ ꯈꯔ ꯌꯥꯝ ꯆꯤꯟꯕꯀꯣ ꯑꯉꯥꯡꯁꯤ ꯌꯥꯎꯍꯟꯒꯦ ꯇꯧꯕ ꯑꯩꯅ ꯉꯁꯤꯁꯦ ꯅꯊꯠꯇꯨꯊꯣ ꯇꯦꯟꯅ ꯕꯥꯀꯣ ꯁꯨꯝ ꯀꯣ ꯑꯗꯣ ꯅꯔꯥꯟꯇꯨꯡꯅꯤ ꯃꯃꯥ ꯐꯥꯔꯛꯀ ꯅꯪ ꯈꯥ ꯈꯥꯎ ꯁꯤꯃꯤ ꯍꯥꯏꯗꯤ ꯅꯝꯅ ꯀ 실력이 뚜다 실력이 좀 나이 되는데 자자자 하자 coi bỏ 카카라도도 가자 ꯉꯥꯁꯤꯗꯤ ꯃꯌꯥꯝ ꯈꯔ ꯌꯦꯡꯉ ꯆꯥꯒꯦꯀꯣ ꯃꯩ ꯊꯣꯛꯔꯛꯇꯦ ꯍꯥꯏꯕꯗꯤ ꯃꯔꯨ ꯌꯥꯝꯃꯦꯕꯀꯣ ꯑꯁꯤꯅ ꯇꯜꯂꯦ ꯑꯉꯥꯡꯒꯤꯗꯤ ꯉꯁꯥꯏ ꯃꯔꯨꯗꯣ ꯂꯣꯏꯅ ꯃꯟꯊꯣꯛꯄ ꯂꯣꯏꯔꯕꯅꯦꯕꯀꯣ ꯑꯗꯨ ꯅꯠꯇ ꯖꯥꯝꯃꯦ ꯃꯥꯒꯤꯗꯤ ꯑꯇꯥꯎꯕꯅꯦꯕꯀꯣ ꯃꯔꯨ ꯃꯟꯊꯣꯛꯄ ꯂꯣꯏꯔꯕꯅꯤ ꯃꯊꯟꯗꯕꯨꯗꯤ ꯆꯥꯕꯗꯤ ꯍꯩꯔꯦꯕꯨ ꯑꯗꯣ ꯄꯨꯛ ꯊꯟꯅꯗꯤ ꯆꯥꯕ ꯉꯝꯗ꯭ꯔꯤꯕꯀꯣ ꯑꯗꯨꯒ ꯃꯔꯨ ꯉꯥꯛꯇꯅꯦ ꯍꯟꯗꯛꯇꯤ ꯃꯌꯥꯝ ꯊꯕꯛ ꯈꯔ ꯆꯤꯟꯕꯅꯤꯅ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯒꯠꯄ ꯉꯝꯖꯗ꯭ꯔꯦ ꯉꯔꯥꯡ ꯅꯝꯒꯗꯕ ꯚꯤꯗꯤꯑꯣꯅꯦꯕꯀꯣ ꯑꯩꯅ ꯑꯌꯨꯛꯇ ꯅꯝꯒꯗꯕꯗꯣ ꯑꯌꯨꯛꯇ ꯅꯝꯒꯗꯕ ꯚꯤꯗꯤꯑꯣꯅꯦꯕꯀꯣ ꯐꯔꯛ ꯇꯥꯕꯗꯒꯤ ꯅꯨꯡꯗꯥꯡꯗ ꯑꯣꯏꯅ ꯅꯝꯃꯦꯕꯀꯣ ꯃꯌꯥꯝꯀꯣ coi bỏ nó tuồng sao đâu mà đi kìa lâu rồi lâu rồi sao bây giờ nâng cái sinh đó mà thầm rồi cả anh sang tiền cô đó nó thầm mà hi chú giảm yao rồi mày sida pura haita ka sise aduga khot lom maru yam ni ko yeng maru ngak ni to hai miam sorti hai miam kan sorti je hai miam tau se hai miam ma ji ahan ba yaw bu gi ni kuiragadi ꯀꯩ ꯏꯀꯥꯏꯔꯣꯏ ꯌꯥꯝ ꯁꯤꯡꯉꯦꯕ ꯁꯤ ꯉꯥꯛꯁꯦ ꯚꯤꯗꯤꯑꯣ ꯅꯝꯅꯤ ꯍꯥꯏꯔꯤꯀꯣ ꯏꯀꯥꯏꯕꯒꯁꯨ ꯇꯧꯕ ꯁꯥꯕꯅꯦꯕ ꯑꯗꯨꯅꯅꯦꯕ ꯏꯀꯥꯏꯕꯒꯁꯨ ꯇꯧ ꯁꯥꯕꯅꯤ ꯉꯥꯁꯦ ꯃꯨꯟꯅ ꯆꯥꯗ꯭ꯔꯗꯤ ꯃꯔꯨꯁꯦ hangam được quá pha cái ngao thì mà pai này vẫn là sao chắc này là được không
Aha. Ada. Là anh chung mới chấp nhận. Mà nhưng mà chỉ biết thế mấy rồi không tôi bảo là thôi mà khi thì tôi trả rồi đó Mà tôi thắc. mới đúng ngạc nhiên tôi ngạc chứ Mình này gì vậy đó. nữa anh nga một bằng hết tới trong những giờ mình một con Khá tôi mới chơi nắp cái chú khá. Nắp cái tập bạn cũng thế đó. Cái chúng ta. Itu kayak apa? Hau bro, Kem lo rồi đó. ikru masa. Mình ai hạt thù thù tàu được con. Mà chi chứ? Sang hầu cái con. Hả? Tôi thùng ta đấy. Ngon dạ. Như không giờ? Riêng này chứ mà. Như vậy đó. Nó ngon như chú chứ mà. Sumsi mình đi chứ bấm mù anh ra. Asmia ai chứ? Hantak video से तो यहाँ था बंगम रे hantak से थबक से पूरा फरक याम तारे बको ai chứ as video number से म्याम hantak से पूरा बेरा ने ai chứ as ai hiding रे म्याम अदुना काना दे मथा सादना चाबम तमदा हराम नको सुमाइना इचा सिंगा आइगी नुपी सिंगा हाब तारे को हयेमाय मेमोरी सु होंगना बाहारगा ai chứ अमु पेनथोक पने बको नतरे ऐसे ngसाइदिगी ऐसे तुम्मा लेबनेबको अदुना म्या तोसे अदु म्या हराव हराव नको म्या चामिन थमिनरसि दोनो ना मको ना mình mới cho hầu á ấy iman là hết bốc cái gì co mình làm đi chăn cha chăn này là một thứ ấy chúng anh như giàu bằng ngà ấy chúng ta cha gì nhỉ mà cha đấy nè Sao ai ít lẹ? đi sang ở sao đây đây Ít lẹ. rồi chú qua đã Ngon dạ. Hỏi thật chứ mà. hảo với đó Trời tôi ta cái hỏi sao bạn. yummy rồi chứ Yummy rồi chứ. yummy Yummy rồi chứ khăn ạ. Sao thế nè. Yummy sao thế nào? mày cay thầy Cái này mà. mày thấy chưa Video năm bên đây nè. Hai ba rồi. mày dám sao mày dám sao nào thế thầy tốt thằng thầy xuống nữa mày dám thà thu mày dám hầu ấy Sao chứ mình sao chứ? ấy là co khoái tí gì sau nhưng mà chú man này bà co ấy là khoái tí nông xì bà chú man này bà co ấy là khoái tí gì hạt tụng nhưng mà chú man này có gì đâu
하는데 나 이러면 이렇게 거. lâu làm hai nhân đi mẹ. Dạ. Không ai nhá. Lấy bây giờจะไปครั้งแรกนงไงนะนงไงเนี่ยเป็นทุกข์นะก็ให้ไปจ่ายก่อนเป็นทุกข์เพราะก็ต่ำมากะเป็นทุกข์นะสมัยนะเรามุกจามินนะด้วยเนี่ยขันอะไรสู้โอ้ยมุกขันอะไรด้วยเนี่ยดูจามินนะสู้มุกจามินนะด้วยเนี่ยบอกก็ดูดูไอ้นะครับพี่นี่เป็นทุกข์เพราะให้จ่ายก็กี่เรื่องเป็นทุกข์เพราะให้จ่ายนงไงไปชุ่มข้างๆหน่อยบอกก็มาดูกันบ่บางทีมาหิ้งใช้ไปจ่ายก็ไอ้ในยามการเห็นนะข้างให้นะให้ไปนี่นะเตะบอกก็แมวก็เป็นทุกข์เพราะให้จ่ายบ้ามาดูกันบ่มีตัวไอ้พอก็บอกขั้นที่ดาวยามตัดเลยบอกก็หาดูนะที่กุมได้หายามไอ้ยามให้นิ่งเดี๋ยวบอกก็แมวไอ้นะครับเป็นทุกข์เพราะให้ไปจ่ายก็ไม่นะไอ้เนี่ยงานอะไรนี่เนี่ยจำนะงานรู้ปัญญา bánh là gì bánh à จำนะประชาไปจับอยู่เดี๋ยวมาเดี๋ยวนี้เอาดูบูเราเตรียมอะไรไปดูก็มาซิยามนำมารุ่งเนี่ยให้ไปจ่ายก็ประชาจะไปจำประชาจะต่างกันแบบนี้ดูก็เราเตรียมจะไม่นักแบบนี้ดูก็มุมผู้ประกันจะสู้กับผู้ที่น่ะผู้ก็แบบนี้พอกี่ตรงนี้ละ dạ khỏe không hết sẽ mà tuồng lâu ạเนาะ cho chăm phút chúng ta พยายามอารมณ์ gì thế à đúng mà đặt cái này là khả để mình cho งานเลยจะทุกข์เลย cho tao kìa ngã mình nè มากี่ก็มา luôn là luôn thằng tính lấy cho tao kìa มากี่ก็ tụi ngon biết không กี่ก็งานเลยจะทุกข์เลยนั่น đúng rồi đó cái tay tụi của tao nhá mai là มาดูเหยียงก่อน hay là mà đu kỳ cho nó có ngang cái hàn là bần lên có tao lên chắc chắc งานเลยจะจับบังกัมบี้มาสักทีบี้มาสักทีบี้นั่งสิเดนักโคกจะได้กินนะทีละ đó บ้างผ่านลมตา đó ใช่บ้างก็ผ่านแล้วมันก็จะสักปีแต่บัดยังปุถุ phà cho ba จริงปุถุบ้างผ่านแล้ว ba phà cho ใช่บ้าง phà cho บ้างผ่านไก่กับผมนี่ไก่ผมนี่ น้ำมัน nhân giáo thì nằm đây nè nằm đây mình nhìn đó จำไม่มุกชาด้วยนะเนี่ยมันไม่ตีไปแต่ก็ thế à มาถึงมาไม่ปะมั่มเลยเลยลังทุกทุ่มลังทุกตัวเลย nhìn ní rồi chứ กันนี้เราที่เจ๊น่าเกาะเจ๊ Dạ. ย่าให้ nhìn này ให้ hết rồi chứ hay hai là- mèo sợ chứ hả ให้แมวกันสุดแล้วเจ๊ sợ chứ nào สุดแล้วให้แมวสุดทู่ đang chạy lại มาที่ไอ้ที่เกมลาอูติดตัวก็อ่ะยำให้อยู่นี่ năm thì hai cho เจ๊ không bạn มาโกกจุดได้ก็ข้างบันนี้ไม่ยำนะชิงบันนี้ไม่ใช่ข้างเจ๊ ngóc dữ cả đúng thế à ngon ngóc bốc thành là hả ทำต่อ cái vấn của tao นั่นแหละมาฮาวายไหมครับอาชีพอ่างอุณหภูมิต่ำได้ให้ไปแต่ให้ก็อิชคุยมากับมาบ้านนี่เชียนุปีนี่กะให้ไปแต่ก็อิชบิดกะหันไปก็ตัวเองก็ตัวเดิมละ hành thế chứ จริงๆเนาะในบ้านนี่หนูป้าปั๊มเดิมแล้วนะฮะละปั๊มนี่ได้ hả
ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯒꯨꯝꯕꯗ ꯍꯥꯏꯗꯦꯕ ꯑꯩꯅꯀꯣ ꯍꯦꯛ ꯁꯥꯎꯕꯅꯦ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯍꯦꯛ ꯍꯧꯔꯛꯄ ꯀꯥꯟꯗꯀꯣ ꯄꯣꯛꯇ꯭ꯔꯤꯉꯩꯕꯨꯗꯤꯀꯣ ꯅꯨꯄꯥ ꯑꯣꯏꯔꯝꯅꯤ ꯍꯥꯏꯗꯤ ꯐꯒꯗꯕꯅꯤꯅ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯅꯨꯄꯥ ꯑꯣꯏꯔꯝꯅꯤ ꯐꯒꯗꯕꯅꯤꯅ ꯑꯩꯅ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯗꯦ ꯑꯐꯪꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕꯅꯦꯕ ꯍꯥꯏꯕꯅꯦ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯑꯩꯕꯨꯗꯤꯀꯣ ꯎꯝ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯎꯝ ꯑꯃꯠꯇꯅꯤꯅ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯎꯝ ꯑꯍꯟꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯏꯃꯥꯁꯤꯡ ꯑꯩꯈꯣꯏ ꯏꯅꯦꯁꯤꯡ ꯎꯝ ꯃꯣꯏꯅ ꯅꯨꯄꯥ ꯑꯄꯥꯝꯕ ꯂꯩꯕꯗꯨꯗꯀꯣ ꯎꯝ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯎꯝ ꯃꯣꯏꯅ ꯑꯄꯥꯝꯕꯗꯣ ꯊꯣꯛꯑꯗꯤꯅꯀꯣ ꯁꯨꯝ ꯎꯝ ꯈꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯣꯏꯅ ꯄꯥꯝꯕ ꯑꯩꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯑꯃꯈꯛꯇꯅꯦꯕꯀꯣ ꯎꯝ ꯏꯆꯥꯅꯦ ꯎꯝ ꯑꯗꯨ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕꯅꯤꯗ ꯇꯧꯗꯦ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯍꯦꯛ ꯄꯜꯂꯒ ꯑꯩꯅ ꯁꯥꯎꯕꯅꯦꯕꯀꯣ ꯃꯣꯏꯗꯀꯣ ꯃꯌꯥꯝ ꯀꯣ ꯁꯥꯎꯗꯕ꯭ꯔꯥꯅꯦ ꯁꯥꯎꯋꯦ ꯑꯗꯨꯝ ꯍꯥꯏꯒꯅꯨ ꯈꯣꯠꯀꯅꯨꯅ ꯌꯥꯝꯅꯤꯗ ꯈꯤꯇ ꯂꯧꯒꯦ ꯃꯥꯒꯤꯁꯦ ꯑꯩꯁꯨ ꯅꯨꯄꯥ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯏꯃꯨꯡꯁꯦ ꯅꯨꯄꯥ ꯌꯥꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯕꯣ ꯏꯁꯥꯅ ꯅꯨꯄꯥ ꯀꯌꯥꯅꯣ ꯑꯗꯨꯗ ꯅꯪꯗꯤ ꯅꯪ ꯅꯊꯟꯇꯅꯤꯅꯀꯣ ꯎꯝ ꯑꯗꯨꯒꯤꯅꯤꯗ ꯅꯨꯄꯥ ꯄꯥꯝꯕꯗꯣ ꯑꯩꯈꯣꯏ ꯏꯅꯦꯁꯤꯡꯅ ꯏꯃꯥꯁꯤꯡꯅ ꯅꯨꯄꯥ ꯄꯥꯝꯕꯗꯣ ꯎꯝ ꯃꯕꯥꯅꯤꯁꯤꯅ ꯃꯕꯥꯅꯤꯁꯦ ꯁꯤ ꯕꯕꯥꯒꯤ ꯈꯟ ꯄꯨꯊꯣꯛꯑꯣ ꯑꯁ ꯑꯩ ꯂꯣ ꯑꯝꯗ ꯍꯥ ꯂꯣ ꯑꯝꯗꯅ ꯁꯤꯡꯕꯅꯦꯕ ꯁꯤ ꯉꯥꯡꯁꯦ ꯍꯥꯏꯕ ꯈꯨꯗꯤꯡ ꯈꯪꯕꯅꯦꯕ ꯄꯨꯛ ꯊꯜꯂꯦ ꯍꯥꯏ ꯃꯥ ꯉꯥ ꯑꯃꯁꯨ ꯆꯥꯈ꯭ꯔꯦ ꯆꯥꯛꯁꯨ ꯈꯔ ꯉꯥ ꯆꯥꯔꯦ ꯌꯥꯝꯃꯦ ꯃꯥ ꯆꯥꯏꯗꯣ ꯆꯥꯎꯋꯦ ꯎꯝ ꯆꯥꯃꯟꯕꯩ ꯍꯧꯖꯤꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯌꯥꯝ ꯀꯥꯟꯅ ꯑꯗꯣ ꯃꯃꯥ ꯈꯔ ꯄꯨꯊꯣꯛꯑꯣ ꯃꯃꯥ ꯄꯨꯊꯣꯛꯑꯣ ꯇꯧꯕꯗꯣ ꯃꯥꯗ ꯎꯝ ꯄꯨꯁꯨꯗ ꯌꯦꯡꯉꯤꯕ ꯌꯦꯡꯗ ꯆꯥꯛ ꯕꯕꯥꯗꯨꯗ ꯌꯦꯡꯗ ꯕꯕꯥꯒꯤ ꯃꯃꯥꯒꯤ ꯁꯣꯔꯣꯛꯇ ꯁꯣꯔꯣꯛꯋꯥ ꯅꯪ ꯇꯧꯑꯣ ꯅꯪꯁꯨ ꯁꯦ ꯊꯝꯕꯤꯌꯦꯡ ꯁꯦ ꯁꯦ ꯎꯗ꯭ꯔꯦ ꯅꯪ ꯅꯥꯀꯨꯝ ꯅꯪꯒꯅ ꯗꯥꯎꯗ ꯚꯤꯗꯤꯑꯣ ꯈꯛꯇ ꯁꯦ ꯈꯔ ꯑꯃꯨꯛ ꯇꯧꯁꯤ ꯃꯥꯅꯁꯨ ꯑꯝꯇ ꯆꯠꯂꯣ ꯏꯟꯖꯥꯡꯗꯤ ꯌꯥꯝꯃꯦ ꯆꯥꯛꯇꯤ ꯏꯟꯖꯥꯡ ꯌꯥꯝꯈ꯭ꯔꯦ ꯏꯟꯖꯥꯡ ꯌꯥꯝꯃꯦꯕ ꯉꯝꯗ꯭ꯔꯗꯤ ꯀꯩ ꯎꯄꯥꯏ ꯂꯩ ꯑꯣꯚꯔ ꯏꯇꯤꯡ ꯇꯧꯅꯨ ꯑꯗꯨꯅ ꯐꯠꯇꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯒꯅꯨꯕꯀꯣ ꯑꯩꯈꯣꯏꯅ ꯐꯖꯅꯕꯅꯤꯅ ꯆꯥꯔꯒꯁꯨ ꯍꯛꯆꯥꯡꯗꯤ ꯍꯛꯆꯥꯡ ꯁꯣꯛꯀꯅꯦꯕ ꯑꯩ ꯈꯪꯉꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯑꯩꯁꯨ ꯈꯪꯉꯦꯕꯀꯣ ꯌꯥꯝ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯑꯗꯨꯗ ꯃꯨꯛꯕꯥꯡ ꯇꯧꯋꯤꯅ ꯍꯥꯏꯔꯒ ꯍꯣꯏ ꯄꯩꯁꯥ ꯌꯦꯡꯕꯨꯗꯤ ꯄꯥꯏꯕꯁꯤꯡꯅ ꯅꯨꯡꯉꯥꯏꯇꯕꯅꯤ ꯆꯥꯗꯣꯏꯅꯤꯗ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯨꯛꯕꯥꯡ ꯈꯨꯇꯧꯁꯤꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯔꯒ ꯇꯧꯕꯅꯤꯅ ꯃꯌꯥꯝ ꯑꯁꯤꯗꯤ ꯑꯃ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯅ ꯍꯣꯏ ꯃꯨꯛꯕꯥꯡꯅꯤ ꯍꯥꯏꯔꯁꯨ ꯀꯩꯅꯣ ꯅꯠꯇ꯭ꯔꯦ ꯁꯤꯗꯤ ꯁꯨꯝ ꯍꯔꯥꯎꯕꯒꯤ ꯁꯨꯝ ꯏꯃꯥ ꯏꯆꯥ ꯁꯨꯝ ꯆꯥꯃꯤꯟꯅꯕ ꯏꯇꯨ ꯏꯆꯥ ꯆꯥꯃꯤꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅꯅꯤ ꯑꯗꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯁꯤꯗ ꯍꯦꯟꯅ ꯄꯨꯔꯥ ꯃꯨꯛꯕꯥꯡꯅꯤ ꯍꯥꯏꯔꯒ ꯄꯨꯛꯅꯤꯡꯒ ꯌꯥꯝꯅ ꯆꯟꯅꯤꯡꯉꯥꯏ ꯄꯨꯛꯅꯤꯡꯒ ꯆꯥꯕꯗꯨꯗꯤꯕꯀꯣ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯦꯕꯀꯣ ꯃꯥꯁꯦ ꯄꯨꯡ ꯍꯧꯖꯤꯛ ꯀꯌꯥ ꯇꯥꯔꯒꯦ ꯈꯪꯗꯦ ꯄꯨꯡ 7 ꯅꯤꯄꯥꯟ ꯍꯦꯜꯂꯝꯃꯅꯤ ꯍꯦꯜꯂꯝꯃꯅꯤ ꯑꯗꯨ ꯄꯨꯡ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯇꯨꯝꯃꯦ ꯃꯥꯗꯤ ꯃꯥꯒꯤ ꯇꯨꯝꯕꯒꯤ ꯇꯥꯏꯃꯤꯡ ꯌꯧꯔꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯗꯤ ꯃꯨꯛꯕꯥꯡ ꯈꯔ ꯊꯦꯡꯉꯦ ꯉꯁꯤꯗꯤ ꯅꯍꯥꯟ ꯑꯥꯗ ꯃꯅꯦ ꯍꯣꯏꯗ ꯆꯠꯂꯦꯕꯀꯣ ꯃꯥꯒꯤ ꯃꯆꯦ ꯃꯅꯦ ꯍꯥꯏꯗꯣꯏꯔꯣ ꯃꯥꯒꯤ ꯅꯪꯒꯤ ꯃꯥꯒꯤꯗꯤ ꯅꯆꯦ ꯍꯣꯏ ꯆꯠꯄꯗꯣ ꯑꯥ ꯑꯩꯅ ꯒꯥꯔꯤ ꯊꯧꯔꯀꯥꯟꯗ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯅ ꯁꯨꯃꯥꯏꯅ ꯀꯣꯜꯂꯛꯄ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯣꯜꯂꯣꯅ ꯍꯥꯏ ꯃꯥꯁꯨ ꯑꯗꯨꯝ ꯀꯣꯜꯂꯛꯑꯦꯕ ꯍꯩꯅꯦ ꯅꯪꯅꯦ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕꯖꯥꯠꯅꯤꯅꯦ ꯑꯩꯅ ꯑꯃꯨꯛ ꯁꯥꯎꯕꯗꯨꯅꯤ ꯃꯥ ꯈꯪꯉꯤꯁꯦ ꯃꯤꯍꯨꯟ ꯀꯥꯡꯗ꯭ꯔꯤꯕꯀꯣ ꯃꯤꯍꯨꯟ ꯀꯥꯡꯗ꯭ꯔꯤꯁꯦ ꯑꯩꯅ ꯑꯃꯨꯛ ꯁꯥꯎ ꯀꯥꯟꯗ ꯁꯤ ꯅꯨꯃꯤꯠꯇ ꯋꯥꯒ ꯀꯩꯝ ꯉꯥꯡꯗ꯭ꯔꯦꯀꯣ ꯚꯤꯗꯤꯑꯣꯕꯨ ꯅꯝꯃꯗꯤ ꯃꯥ ꯑꯗꯨꯝ ꯈꯪꯕꯅꯦꯕꯀꯣ ꯑꯁ ꯌꯥꯝ ꯍꯩꯒ꯭ꯔꯖꯥꯠꯅꯤ ꯚꯤꯗꯤꯑꯣ ꯅꯝꯃꯦꯅ ꯌꯦꯡꯁꯦꯅ ꯑꯗꯨꯝ ꯇꯧꯅꯦꯕ
ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯩꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯈꯨꯗꯤꯡꯃꯛ ꯑꯄꯪꯕ ꯅꯆꯥꯅꯁꯨ ꯉꯥꯛꯇꯅꯦ ꯍꯥꯏꯅ ꯈꯜꯂꯒ ꯉꯥꯛꯄꯤꯌꯨꯀꯣ ꯃꯌꯥꯝ ꯑꯗꯣ ꯉꯥꯁꯦ ꯌꯥꯝꯅ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯈꯤꯇꯪꯗꯤ ꯈꯔꯗꯤ ꯂꯦꯝꯃꯦ ꯃꯌꯥꯝ ꯁꯥꯎꯕꯤꯕ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯃꯊꯪꯗ ꯐꯖꯅ ꯆꯥꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯉꯥ ꯆꯥꯛꯇꯒꯤ ꯉꯥꯅ ꯍꯦꯟꯅ ꯌꯥꯝꯈ꯭ꯔꯦꯕꯀꯣ ꯏꯟꯖꯥꯡꯁꯦ ꯑꯩꯅ ꯈꯔ ꯈꯣꯠꯊꯕꯗꯣ ꯌꯥꯝꯃꯦꯕ ꯑꯗꯨꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯑꯐꯥꯎꯕꯤ ꯀꯧꯋꯦ ꯑꯐꯥꯎꯕꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯛꯁꯨ ꯌꯥꯝ ꯊꯤꯌꯦ ꯃꯥꯁꯦ ꯑꯩꯅ ꯌꯥꯝ ꯐꯨꯅꯤꯡꯕ ꯑꯉꯥꯡꯅꯤ ꯃꯥꯁꯦ ꯌꯦꯡꯉꯣ ꯑꯁ ꯇꯧꯔꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ ꯕꯥꯏ ꯁꯤꯇꯣ 1 2 3 ꯕꯥꯏ ꯕꯥꯏ ꯕꯥꯏ